manipur gi phibam machi ireng lengdrabasu NIA gi DG na governor ga unakre chief minister na su governor ga wari sanakre haiba paw ma yauri za paw siga mari lenana lakchaning ba wafam di oza thokhaning da ba thodok ke amada thokiba thodok ke amagi matang da case ke amasu koina NIA da sina khiba gi paw se adumak leinari bani aduga aikoi gi asium maina leinari ngai marak sida mu aikoi gi NIA gi DG ga governor ga su una kiba aduga chief minister na so mu governor ga wari sana kiba sumaina paw lai basida kamaini yeng be abza tajida ngarang keno gi akhoi gi NIA gi magi DG du impal da laktana magi subordinate officer kharga lakmine na hai makhoi sarok na makhoi ohung masubra adu makhoi governor ga una kiba si masi kharati adum maru oiba significant oiba thodok amani na ai hajaningi hojik NIA na manipur da thokriba thodok thok mayam ma haukiba sahi ohum sidista asiga mari lena ba casing amusung adu kakta sunatana atopa mamang da leijaba case kharasu adum haitare ne yamna karheni maming leikraba aduma case mayam amasu adum ka paidi ada hariba casing si makhoi si yamna kanna yam karheni progress si yamna leitaba thodona udaba haitare aduga case amta ngasibukta akhoi solve taba khorbi wafan su leitri conclude tawdi haitare aduna ado makoina akhoi gi NIA gi DG masamak laga imphal da laga akhoi manipur gi governor ga unaba haibase singso sen ke aruba wafam kharadi so clear madraina khali ado haibu wafam sing dut kari no haibu de hojik akhoi pauchi sing na phangnaba amasung arang akhoi gi log bhavan gi Rajbon haina akhoi hana khangnaramadu hojik log bhavan haiba ma kanodigi adugi social media page thagalakpa wafam de kesu thodokna pandra haitare makoina wari sana khibi details sing duti adum oinamak aikoina sum speculate obada amsung akoin sum kari haina wakal na sum lam sinbada kanona NIA na paidaba case mayam sim manungda akoi manipur da kari hani manipur ki miyam na acho protest sathakiba adagi kari hani numit kayani kano tawba khotpa akoi ki yamna akanba khongjang sangsin ki ba adumba mayam ma yauri adugi mamang tagi mayam ama lekhar pontung da handakta ju trong lawbi oiba keno da trong lawbi thodok to terrorism thodok to adugi su yauri haitare adun suma case mayam se par pu matam sta NIA na mana pro keno si kare hani yamna thu na yang na maki thabuk sing se investigation se speed up to bungam da ba madugi factors sing kari no ka hai bana sing ba aduga kare hani magi staff magi magi personal watpa adiki makhoi ki kari hani kari watpa khotpa logistic kano da akhoi ki support watpa khotpa kari leibra adu dagi aduna maram oire harga state government ke side dagi kari tawning makhon kholan ba aduma mayam ga so adum khanar ba yai aduga kano da makhoi da asmaina karima asumaki magi investigation ma khun thinari ba kari hani khudung sad ba kharagi ma wari sanaba lermadra adum so afet adum akoina adum khanba yai aduga makoina unaraba matungda akoi chief minister honorable chief minister 𝐍𝐄𝐿 su ngahak pungkhai marom unadana akoi ki governor ga wari sain hai adu su ton ba kari issue sing kari kara leba khopa lermadi yai adubu ngasai gi NIA gi DG masam la aga mawon governor da hairam ba kholam ba ma'am do wari sarmado adugi su amuk mawon briefing ama chief minister ka pibra aduga su adum hafet leiram basu yai na khali haitare adu NIA na pai ba hojiki akhoi gi manipur da acho ba case mama lera terrorism gi keno thodok athok mama makhoi na di akhoi terrorism haibase akhoi gi keno gi state establishment ke site gi te karim da haibas lekte adu akhoi na di sum akhoi misam miyam na te akhoi na terrorism gi thodok ne te adum haiba adum thodok mayam ama makhoi na pai singse makhoi hoji bot progress si yam kanna changsin da ba haitare adu asumba mayam si keno tong na ba akhoi ki karani yam karen khara hena khara speed up to ba ma mathau tai na akhoi haijaningi atu ngarang sanakri bo wari singdo kari no haibte akhoi na details du khangdrabani na keno kari hani makha di akhoi na haibangam haitare hoi thaga chari ja makha ta na